ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯆꯟꯗ꯭ꯔ ꯁꯔꯃꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯒꯤ ꯃꯅꯨꯡ ꯍꯨꯟꯅꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯟꯅꯗ ꯈꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯛꯈꯤꯕꯤ ꯗꯤꯜꯂꯤꯗ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕꯤ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯃ ꯆꯂꯥꯏꯔꯒ ꯂꯩꯕ ꯅꯨꯄꯤꯁꯤ 2013ꯗ ꯃꯂꯦꯁꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯑꯗꯨꯋꯥꯏꯗꯨꯒꯤ ꯆꯥꯔꯖ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯒ ꯂꯥꯛꯄꯁꯤ ꯍꯟꯗꯛ 2016ꯒꯤ ꯑꯣꯛꯇꯣꯕꯔ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 16ꯇ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯍꯥꯏꯗꯤ ꯆꯥꯔꯖꯗꯨꯗ ꯃꯥꯁꯦ ꯀꯟꯚꯤꯛꯁꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯍꯧꯖꯤꯛ ꯀꯟꯅ ꯌꯪ ꯅꯧꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈꯕꯔꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯏꯗꯤꯁꯟꯗ ꯐ꯭ꯔꯟꯠ ꯄꯦꯖꯇ ꯍꯦꯗꯂꯥꯏꯟꯁꯇ ꯍꯦꯗꯤꯡ ꯑꯣꯏꯅ ꯃꯁꯤ ꯌꯥꯎꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯈꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛꯁꯤꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯠ ꯏꯁꯠꯀꯤ ꯄꯥꯔꯠꯁꯤꯡ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤꯁꯤꯡ ꯆꯦꯟꯅꯕꯁꯤꯡꯁꯦ ꯉꯁꯤꯒꯤ ꯀꯥꯔꯤꯕ ꯄꯥꯎꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯇꯥꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯛꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕꯁꯤ ꯈꯟꯅꯅꯕꯒꯤ ꯇꯟꯖꯥꯗꯨꯅꯤ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅꯗ ꯈꯟꯅꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯈꯟꯅꯕꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯖꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯒꯦꯁꯁꯤꯡ ꯃꯤꯌꯥꯝꯃꯗ ꯁꯛ ꯇꯥꯛꯆꯒꯦ ꯑꯩꯒꯤ ꯌꯦꯠ ꯏꯊꯪ ꯊꯪꯅ ꯐꯝꯕꯤꯔꯤꯕꯁꯤ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅꯤ ꯏꯗꯤꯇꯔ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯏꯗꯤꯁꯟꯒꯤ ꯏꯗꯤꯇꯔꯅꯤ ꯇꯥꯃꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯒꯤ ꯑꯣꯏ ꯊꯪꯕꯗ ꯃꯔꯛꯇ ꯐꯝꯕꯤꯔꯤꯕꯁꯤ ꯁꯨꯕꯤꯇꯥ ꯃꯪꯁꯥ ꯇꯥꯕꯝꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟ ꯑꯦꯛꯁꯟ ꯗꯦꯕꯂꯞꯃꯦꯟꯠꯅꯤ ꯏꯆꯦꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯠꯇ ꯊꯪꯅꯖꯔꯤꯕꯁꯤꯅ ꯊꯧꯆꯣꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯂꯇꯥꯅꯤ ꯑꯦꯗꯚꯣꯀꯦꯠ ꯊꯧꯆꯣꯝ ꯄ꯭ꯔꯦꯝꯂꯇꯥ ꯑꯦꯁꯤꯁꯇꯦꯟꯠ ꯗꯤꯔꯦꯛꯇꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯂꯣ ꯅꯦꯠꯋꯥꯔꯛꯅꯤ ꯄ꯭ꯔꯦꯝꯂꯇꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦ ꯅꯨꯄꯤꯁꯤꯡꯒꯤ ꯉꯥꯌꯣꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯁꯤꯡ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯔꯒ ꯂꯥꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ NGO ꯑꯃꯒꯤ ꯍꯧꯖꯤꯛꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕꯅꯤ ꯌꯪ ꯂꯥꯎꯅ ꯉꯁꯤꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯌꯥꯎꯔꯛꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯃꯂꯦꯁꯤꯌꯥꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯦꯁꯇ ꯆꯥꯔꯖ ꯇꯧꯔꯒ ꯐꯥꯔꯒ ꯊꯝꯃꯛꯈꯤꯕꯗꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯦ ꯍꯥꯏꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯕꯗ ꯏꯆꯦ ꯀꯔꯤ ꯐꯥꯎꯕꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕ ꯑꯗꯨꯒ ꯑꯩꯁꯦ ꯄꯥꯎꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯨꯗꯛꯇ ꯎꯗꯦꯀꯣ ꯑꯇꯣꯞꯄ ꯑꯃꯗꯩ ꯑꯩ ꯄꯥꯎꯁꯦ ꯐꯪꯉꯦ ꯑꯗꯨ ꯐꯪꯀꯥꯟꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯊꯨꯅ ꯈꯕꯔꯁꯦ ꯄꯥꯅꯤꯡꯗꯅ ꯑꯩꯁꯦ ꯄꯥꯔꯦꯀꯣ ꯄꯥꯕ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯗꯩ ꯈꯨꯗꯛꯇ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯥ ꯏꯂꯤꯒꯦꯜꯅꯤꯗꯅꯀꯣ ꯗ꯭ꯔꯒ ꯄꯨꯔꯒ ꯆꯠꯄ ꯀꯩꯗꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯀꯣ ꯃꯥꯅ ꯑꯥꯏꯟꯅ ꯌꯥꯗꯅ ꯇꯧꯔꯨꯕꯗꯨꯒꯤ ꯈꯜꯂꯨꯔꯀꯥꯟꯗꯗꯤ ꯗꯟꯗꯤꯗꯤ ꯐꯪꯁꯅꯣꯏꯅ ꯈꯜꯂꯤ ꯗꯦꯠꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯗꯟꯗꯤ ꯑꯃ ꯐꯪꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯁꯤ ꯌꯧꯅ ꯀꯔꯤ ꯍꯥꯏꯅꯤ ꯀ꯭ꯔꯥꯏꯝꯁꯤ ꯇꯧꯔꯝꯕꯁꯤꯗ ꯂꯩꯗꯅꯀꯣ ꯏꯟ ꯀꯝꯄꯦꯔꯤꯖꯟ ꯇꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯒ ꯃꯥꯂꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯒ ꯑꯅꯤꯁꯦ ꯆꯥꯡꯗꯝꯅꯔꯛꯄ ꯃꯇꯝꯗ ꯃꯥꯂꯦꯁꯤꯌꯥꯒꯨꯝꯕ ꯁꯤꯡꯒꯥꯄꯨꯔꯒꯨꯝꯕ ꯏꯔꯥꯟꯒꯨꯝꯕꯒꯤꯗꯤ ꯌꯥꯝ ꯃꯦꯟꯗꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯂꯩꯔꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇꯁꯨ ꯌꯦꯡꯀꯥꯟꯗ ꯗ꯭ꯔꯒ ꯍꯥꯏꯁꯤꯗꯤ ꯄ꯭ꯂꯦꯟꯇꯤ ꯑꯣꯐ ꯗ꯭ꯔꯒ ꯐꯥꯕ ꯀꯩꯗꯧꯕꯗꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯗꯟꯗꯤꯗꯤ ꯁꯤ ꯌꯧꯅ ꯄꯤꯁꯨ ꯄꯤꯗꯦꯀꯣ ꯑꯗꯨꯒ ꯋꯥꯏ ꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯨꯄꯤꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯗꯟꯗꯤ ꯄꯤꯕꯁꯦ ꯁꯤꯒꯤ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯑꯗꯨꯒ ꯗꯦꯠ ꯁꯦꯟꯇꯦꯟꯁꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯇꯩꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10 ꯗꯤꯁ ꯃꯟꯊ ꯀꯣ ꯑꯣꯛꯇꯣꯕꯔ 10ꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁꯁꯤ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯇꯧꯔꯒ ꯂꯩ ꯀꯣ ꯑꯗꯩ ꯏꯚꯟ ꯃꯥꯂꯦꯁꯤꯌꯥ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ NGOꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯗꯦꯠ ꯄꯦꯅꯥꯜꯇꯤꯁꯤ ꯀꯟꯃꯜꯂꯤ ꯃꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯏꯔꯥꯟꯒꯨꯝꯕꯗꯗꯤ ꯊꯥꯎꯖꯟꯁ ꯃꯣꯏ ꯄꯦꯅꯥꯜꯇꯤ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛꯁꯇ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯄꯦꯅꯥꯜꯇꯤꯁꯦ ꯌꯥꯝ ꯆꯥꯎꯕ ꯄꯦꯅꯥꯜꯇꯤ ꯑꯃꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯀꯩꯅꯣꯁꯤ ꯗ꯭ꯔꯒꯁꯤ
ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯇꯁꯦꯡꯅ ꯃꯥꯅ ꯃꯇꯣꯝꯇꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯗꯤꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯇꯣꯝꯇꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯀꯔꯕꯥꯔꯁꯤ ꯃꯇꯣꯝ ꯇꯧꯔꯒ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯁꯝꯕꯣꯗꯤ ꯀꯣ ꯉꯁꯥꯏ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯅꯥꯏꯖꯦꯔꯤꯌꯥ ꯅꯨꯄꯥꯁꯤ ꯁꯤꯒ ꯃꯥꯒ ꯉꯁꯥꯏ ꯈꯕꯔ ꯄꯥꯕ ꯀꯥꯟꯗ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣꯁꯤ ꯄꯥꯕꯗ ꯆꯃꯝꯅꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯇꯦꯟꯁ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯗꯚꯣꯀꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯁꯨꯝ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯃꯥꯂꯦꯁꯤꯌꯥꯗ ꯇꯧꯈꯤꯕꯅꯤꯅ ꯃꯥꯂꯦꯁꯤꯌꯥꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯐꯥꯔꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡ ꯁꯨꯠꯀꯦꯁꯇꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯨꯝ ꯁꯣ ꯄꯥꯟꯗꯦ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯁꯣ ꯄꯥꯟꯗꯅ ꯆꯠꯀꯥꯟꯗ ꯑꯩꯁ ꯃꯁꯤꯗꯤ ꯌꯥꯝ ꯐꯠꯇꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯁꯣ ꯄꯥꯟꯗꯕ ꯑꯩꯒꯤꯁꯦ ꯖꯖꯃꯦꯟꯒꯤ ꯄꯣꯠꯇꯨꯗꯅꯤꯀꯣ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯗꯨꯗꯁꯨ ꯗꯥꯎꯠ ꯈꯔ ꯂꯩꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯀꯌꯥꯝ ꯐꯖꯅ ꯃꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯒ ꯇꯁꯦꯡꯅ ꯃꯥꯁꯦ ꯏꯟꯚꯣꯜꯞ 100% ꯇꯧꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯟ ꯃꯅꯤꯄꯨꯔꯗ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯡ ꯑꯗꯒꯤ ꯌꯥꯝ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯥꯝ ꯃꯣꯏꯁꯤꯗꯗꯤ ꯀꯩꯅꯣꯒꯤ ꯁꯤꯗꯩꯁꯦ 15 ꯒ꯭ꯔꯥꯝꯁ ꯑꯦꯟ ꯃꯣꯔ ꯄꯨꯕ ꯀꯥꯟꯗ ꯗꯦꯠ ꯁꯦꯟꯇꯦꯟꯁꯀꯤ ꯄꯦꯅꯥꯜꯇꯤꯁꯦ ꯃꯥꯂꯦꯁꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯤ ꯄꯤꯔꯤꯕ ꯋꯦꯔꯦꯁ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ 250 ꯒ꯭ꯔꯥꯝꯁ ꯍꯥꯏꯀꯣ 250 ꯒ꯭ꯔꯥꯝꯁꯇꯒꯤ ꯁꯤꯐꯥꯎꯕꯁꯦ ꯄꯨꯔꯝꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗꯦꯟꯖꯔꯁ ꯑꯦꯛ ꯍꯥꯏꯀꯣ ꯃꯥꯂꯦꯁꯤꯌꯥꯒꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ 250 ꯒ꯭ꯔꯥꯝꯁꯤ ꯌꯧꯔꯒꯗꯤ ꯄꯦꯅꯥꯜꯇꯤꯁꯤ ꯆꯥꯎꯋꯦꯅ ꯍꯥꯏꯕ ꯕꯠ ꯗꯦꯠ ꯄꯦꯅꯥꯜꯇꯤꯃꯛꯀꯤꯗꯤ ꯁꯤꯕꯃꯛꯀꯤꯗꯤ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯗ꯭ꯔꯒꯀꯤ ꯀꯔꯤꯒꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯛꯀꯤꯡꯅ ꯆꯦꯟꯅꯕꯁꯤꯡꯁꯤ ꯁꯤꯕꯃꯛꯀꯤ ꯗꯟꯗꯤꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯄꯥꯎꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯄ꯭ꯂꯁ ꯂꯝꯗꯝꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯒꯤꯗꯤ ꯐꯥꯎꯔꯦ ꯇꯥꯃꯣ ꯏꯆꯦꯀꯣ ꯇꯥꯃꯣ ꯈꯣꯏꯅꯗꯒꯤ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯁꯦ ꯉꯁꯤ ꯑꯌꯨꯛꯇ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯄꯦꯛꯀꯤꯁꯨ ꯍꯦꯗꯂꯥꯏꯟꯁꯇ ꯌꯥꯎꯕꯅꯤ ꯉꯁꯤꯒꯤ ꯄꯥꯎꯁꯦ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯆꯦꯟꯅꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯥꯟꯅꯔꯤꯕ ꯄꯥꯎꯁꯤ ꯁꯤꯕꯒꯤ ꯗꯟꯗꯤꯁꯤꯃꯗꯤ ꯃꯌꯥꯝꯗ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕꯗꯨꯃꯗꯤ ꯐꯥꯎꯅꯔꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯗ꯭ꯔꯒ ꯄꯨꯔꯝꯕꯗꯒꯤ ꯐꯥꯕ ꯗ꯭ꯔꯒ ꯄꯨꯔꯝꯕꯗꯒꯤ ꯗ꯭ꯔꯒ ꯃꯤꯅ ꯗ꯭ꯔꯒ ꯄꯨꯔꯛꯑꯣꯅ ꯏꯟꯁꯤꯟꯕꯗꯒꯤ ꯄꯨꯔꯛꯑꯒ ꯐꯥꯕꯁꯤ ꯏꯚꯟ ꯀꯨꯏꯗꯕꯁꯨ ꯇꯥꯃꯣ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯆꯜꯂꯛꯑꯦ ꯑꯗꯨꯒ ꯃꯁꯤ ꯀꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊ꯭ꯔꯦꯇꯅꯤꯡ ꯑꯣꯏꯔꯦ ꯑꯂꯥꯔꯃꯤꯡ ꯑꯣꯏꯔꯦ ꯃꯁꯤ ꯊꯤꯡꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯁꯤꯅ ꯀꯣꯟꯅ ꯂꯥꯛꯑꯒꯁꯨ ꯂꯩꯔꯤꯕ ꯃꯁꯤꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤꯅ ꯄꯤꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯀꯣꯔꯤꯌꯔꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯩꯈꯣꯏꯗ ꯃꯁꯤ ꯀꯌꯥꯝ ꯁꯥꯊꯤꯕ ꯁꯥꯐꯨ ꯑꯃ ꯑꯣꯏꯔꯦ ꯇꯥꯃꯣꯁꯦ ꯃꯁꯤꯒꯤꯁꯦ ꯉꯁꯤꯗꯒꯤ ꯌꯥꯝꯗꯤ ꯀꯨꯏꯔꯕ ꯑꯥꯔꯂꯤ 90s ꯁ꯭ꯋꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯏꯍꯥꯟꯅ ꯃꯥꯁꯤ ꯀꯤꯂꯣ ꯑꯃꯒꯤ ꯃꯊꯛꯇ ꯐꯥꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯁꯤ ꯃꯥꯗꯨ ꯑꯁꯦꯡꯕꯁꯨ ꯍꯧꯖꯤꯛ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯃꯥꯁꯤ ꯀꯣꯔꯤꯌꯔꯅꯦ ꯃꯥꯁꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯐꯥꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯃꯥꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯆꯍꯤ 10 ꯑꯗꯨꯋꯥꯏꯃꯨꯛꯇꯪ ꯁꯨꯔꯤꯕꯅꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯔꯥꯜꯗꯤ ꯍꯣꯏ ꯃꯥ ꯗ꯭ꯔꯒ ꯄꯨꯔꯨꯕꯒꯤ ꯃꯔꯥꯜꯗꯤ ꯂꯩꯔꯦ ꯑꯗ ꯃꯇꯝ ꯁꯥꯡꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯥꯒꯤ ꯌꯨꯠ ꯅꯍꯥ ꯑꯣꯏꯕ ꯃꯇꯝꯗꯨꯗꯤ ꯃꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯦꯜꯁꯤꯗ ꯂꯦꯟꯈ꯭ꯔꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯤꯟꯅꯕ ꯃꯁꯥꯅ ꯈꯪꯅꯁꯨ ꯇꯧꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯃꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯐꯥꯗꯅ ꯇꯤꯍꯥꯔ ꯖꯦꯜꯗꯒ ꯂꯩꯕ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯍꯟꯗꯛꯇꯁꯨ ꯑꯃꯨꯛ ꯅꯦꯄꯥꯜꯗ ꯐꯥꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯅ ꯈꯔ ꯆꯥꯎꯅ ꯇꯧꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯁꯤꯡꯁꯤ ꯂꯣꯏꯅꯃꯛꯁꯦ ꯃꯁꯥ ꯈꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯗ ꯃꯁꯤ ꯈꯪꯉꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯣꯏ ꯑꯔꯥꯟꯕ ꯊꯕꯛꯁꯤꯗ ꯃꯣꯏ ꯇꯧꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯇꯧꯅꯤꯡꯗꯅ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯨꯛ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯃꯁꯤ ꯁꯤꯒꯨꯝꯕ ꯌꯥꯎꯕꯁꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯁꯤꯒꯨꯝꯕ ꯇꯧꯔꯝꯅꯤ ꯊꯥꯖꯔꯣꯏ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯁꯤ ꯍꯦꯛ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯤꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯏ ꯑꯗꯒꯤ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯑꯗꯨ ꯇꯧꯔꯤꯗꯤ ꯍꯥꯏꯔꯒ ꯃꯁꯤ ꯃꯨꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯗꯕ ꯑꯗꯒꯤ ꯃꯁꯥ ꯊꯕꯛ ꯇꯧꯔꯤꯕ ꯃꯁꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯈꯪꯗꯅ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤ ꯁꯦꯟꯁꯤ ꯈꯔ ꯀꯣꯝꯅ ꯇꯥꯟꯒꯦ ꯑꯗꯨꯒ ꯃꯁꯤ ꯔꯤꯁꯀꯤ ꯑꯣꯏꯌꯦꯕꯗꯤ ꯑꯗꯨꯝ ꯈꯪꯉꯤꯕ ꯄꯣꯠꯅꯦꯕ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯗꯦꯜꯂꯤꯗ ꯁ꯭ꯄꯥ ꯇꯧꯗꯅ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯇꯧꯕ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯁꯤꯒꯤ ꯃꯥꯂꯦꯁꯤꯌꯥꯗ ꯃꯥ ꯑꯗꯨ ꯄꯨꯕꯗ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ
ꯑꯗꯨꯒ ꯉꯁꯥꯏ ꯇꯁꯦꯡꯅꯃꯛꯇꯤ ꯃꯥꯁꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯠꯂꯝꯅꯩ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯍꯦꯛ ꯂꯥꯛꯀꯥꯟꯗ ꯌꯦꯡꯅꯕꯗ ꯃꯥꯅ ꯄꯨꯔꯤꯕꯁꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯤ ꯍꯥꯏ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯕꯦꯒꯀꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯑꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯁꯣ ꯑꯃꯨꯛ ꯂꯣꯟꯗꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯒ ꯃꯥ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯇꯁꯦꯡꯅ ꯃꯥꯅ ꯃꯁꯤ ꯄꯨꯒꯦ ꯌꯥꯎꯅ ꯄꯨꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯄꯨꯔꯤꯕ꯭ꯔꯥ ꯃꯥ ꯍꯥꯏꯔꯤꯁꯤꯁꯨ ꯄꯥꯎꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯃꯥꯁꯤ ꯐꯤꯔꯣꯟꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯒꯦꯅ ꯃꯥꯂꯦꯁꯤꯌꯥꯗ ꯃꯥꯗꯨ ꯆꯠꯄꯅꯦꯅ ꯑꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯔꯤꯗꯨꯅꯤꯀꯣ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯦꯄꯥꯜꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯐꯥꯈꯤꯕꯗ ꯑꯗ ꯆꯦꯟꯅꯈꯤꯕ ꯃꯤꯡꯗꯨꯁꯨ ꯄ꯭ꯔꯤꯟꯁꯅꯤ ꯅꯥꯏꯖꯦꯔꯤꯌꯥꯟꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯀꯤ ꯃꯃꯤꯡꯁꯤ ꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯅꯦꯄꯥꯜ ꯐꯥꯕꯗꯨꯅ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯁꯦ ꯗꯦꯜꯂꯤꯗꯁꯨ ꯌꯥꯝ ꯂꯩꯀꯣ ꯊꯕꯛ ꯇꯣꯉꯥꯟꯕ ꯊꯕꯛ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇꯕ ꯑꯗꯒꯤ ꯁꯣꯝꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯗꯕ ꯀꯔꯤ ꯇꯧꯔꯤ ꯑꯁꯤ ꯈꯔ ꯆꯦꯛ ꯇꯧꯗꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯂꯥꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯆꯦꯛ ꯇꯧꯔꯣꯏ ꯑꯗꯨꯝꯕ ꯇꯧꯋꯦꯁꯤ ꯊꯥꯖꯔꯣꯏ ꯈꯪꯉꯣꯏ ꯀꯥꯏꯅ ꯈꯜꯂꯒ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒꯀꯤ ꯁ꯭ꯃꯒꯂꯔ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯇꯥꯔꯒꯦꯠ ꯇꯧꯕ ꯇꯥꯔꯒꯦꯠ ꯇꯧꯕ ꯀꯩꯅꯣꯗ ꯃꯣꯏꯁꯤ ꯈꯪꯉꯣꯏꯅ ꯃꯁꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯦ ꯇꯁꯦꯡꯅ ꯑꯆꯧꯕ ꯁꯨꯃꯥꯏꯅ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯕꯒꯤ ꯋꯥꯅꯦꯕ ꯁꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯃꯆꯥ ꯃꯁꯨ ꯀꯔꯤ ꯇꯧꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯇꯥꯔꯒꯦꯠ ꯇꯧꯕꯤꯌꯦꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯉꯥꯏꯇꯅ ꯑꯩꯈꯣꯏ ꯕꯔꯃꯥꯔꯣꯝꯗꯒꯤ ꯁꯣꯝꯗ ꯆꯠꯄꯗ ꯅꯨꯄꯤ ꯌꯥꯝ ꯇꯣꯏꯅ ꯐꯥꯏꯌꯦꯕ ꯌꯥꯝ ꯇꯣꯏꯅ ꯐꯥꯕꯒꯤ ꯊꯕꯛ ꯂꯩꯌꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯈꯪꯅ ꯃꯁꯤꯗꯤ ꯁꯦꯟ ꯂꯥꯏꯅ ꯇꯥꯟꯕ ꯂꯝꯕꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯥꯏꯅ ꯇꯧꯕ ꯑꯃ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯁꯤꯖꯤꯟꯅꯕ ꯑꯃ ꯇꯧꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯪꯗꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯈꯪꯗꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯁꯤ ꯇꯥꯔꯒꯦꯠ ꯌꯥꯝꯅ ꯇꯧꯕꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯆꯦꯟꯅꯕꯁꯤ ꯌꯥꯝ ꯂꯩꯔꯦꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯇꯥꯃꯣ ꯍꯥꯏꯕꯅꯤ ꯖꯒꯥꯒꯤ ꯈꯦꯠꯅꯕ ꯂꯩꯔꯁꯨ ꯃꯣꯔꯦꯔꯣꯝꯗꯒꯤ ꯃꯅꯤꯄꯨꯔꯔꯣꯝꯗ ꯄꯨꯁꯜꯂꯛꯄ ꯑꯣꯏꯔꯁꯨ ꯏꯟꯗꯤꯌꯥꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯦꯄꯥꯜꯗꯒꯤ ꯏꯟꯗꯤꯌꯥꯔꯣꯝꯗ ꯄꯨꯁꯜꯂꯛꯄ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯖꯒꯥ ꯈꯦꯠꯅꯔꯒꯁꯨ ꯄꯨꯍꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯗ ꯌꯥꯝ ꯅꯨꯄꯤꯁꯤꯡꯁꯤ ꯇꯥꯔꯒꯦꯠ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯁꯤꯡꯁꯦ ꯗꯦꯜꯂꯤꯗ ꯂꯩꯔꯤꯁꯤ ꯑꯗꯒꯤ ꯒꯨꯔꯒꯥꯎꯟꯗ ꯂꯩꯔꯤꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯕ ꯁ꯭ꯄꯥꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯇꯁꯦꯡꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤ ꯊꯕꯛꯅꯣ ꯏꯀꯣꯝ ꯀꯣꯝꯅ ꯏꯐ ꯐꯅ ꯄꯨꯛ ꯌꯥꯝ ꯐꯅ ꯑꯥꯗ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤ ꯊꯕꯛ ꯇꯧꯔꯤꯅ ꯂꯩꯊꯣꯛꯄ ꯌꯥꯒꯗꯧꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯇꯥꯔꯒꯦꯠ ꯇꯧꯕꯁꯤꯅ ꯍꯣꯡꯉꯛꯏꯕ ꯐꯤꯕꯝꯁꯤꯅ ꯇꯥꯔꯒꯦꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯛꯅꯤ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯋꯥꯏꯒꯤ ꯀꯔꯤ ꯆꯦꯛꯁꯤꯟꯕꯗꯨ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯀꯦ ꯌꯥꯕ ꯍꯥꯏꯁꯤ ꯇꯥꯃꯣ ꯃꯈꯥꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯀꯔꯤꯃꯇ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯏ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯗ ꯅꯨꯄꯤ ꯁꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯁꯦ ꯇꯁꯦꯡꯅ ꯃꯁꯥꯅ ꯋꯤꯂꯤꯡꯂꯤ ꯄꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕꯗ ꯃꯣꯏꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯈꯪꯍꯟꯗꯕꯤꯗ ꯊꯑꯣꯏꯅ ꯃꯁꯤꯗꯤ ꯀꯩꯝ ꯈꯪꯖꯗꯕꯅꯦ ꯑꯗꯣ ꯃꯁꯥ ꯈꯪꯍꯟꯗ꯭ꯔꯁꯨ ꯄꯨꯍꯜꯂꯒ ꯑꯩꯈꯣꯏ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯗ꯭ꯔꯒꯁꯦ ꯂꯧꯊꯣꯛꯁꯤ ꯍꯥꯏꯅ ꯑꯦꯁ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯀꯣꯔꯤꯌꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯡꯁꯦ ꯄ꯭ꯔꯦꯝꯇ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯀꯟꯇꯦꯛꯁꯇ ꯀꯃꯥꯏꯅ ꯇꯧꯏ ꯃꯅꯤꯄꯨꯔ ꯀꯟꯇꯦꯛꯁꯇ ꯏꯟ ꯗ ꯏꯌꯔ 2012ꯗ ꯀꯩꯒꯤ ꯃꯝꯕꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯀꯦꯁꯇ ꯑꯣꯏꯅ ꯍꯦꯜꯞ ꯇꯧꯖꯈꯤꯕꯅꯦ ꯃꯗꯨꯒꯤ ꯀꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠꯁꯦ ꯀꯩꯅꯣꯗ ꯄꯣꯁ ꯑꯣꯐꯤꯁꯅ ꯊꯥꯗꯕꯤꯔꯝꯃꯣꯅ ꯄꯤꯕ ꯑꯗ ꯉꯁꯥꯏꯒꯤ ꯅꯦꯒ꯭ꯔꯣ ꯀꯥꯡꯕꯨ ꯃꯣꯏ ꯑꯅꯤ ꯔꯨꯝꯃꯦꯠ ꯊꯪꯅꯕꯅꯦ ꯚꯦꯔꯤ ꯁꯤꯝꯄꯜ ꯃꯥ ꯊꯥꯗꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁ ꯑꯂꯦ ꯄꯤꯔꯨꯔꯦ ꯃꯥꯅ ꯄꯤꯔꯀꯥꯟꯗ ꯄꯣꯁ ꯑꯣꯐꯤꯁꯀꯤꯗ ꯃꯣꯏꯒꯤꯗꯤ ꯐꯣꯟ ꯅꯝꯕꯔ ꯊꯥꯔꯤꯕ ꯃꯤꯗꯣ ꯊꯥꯕ ꯂꯥꯛꯏꯕ ꯃꯤꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯂꯧꯋꯦꯕ ꯗꯦꯟ ꯃꯥꯅ ꯄꯨꯔ ꯊꯥꯔꯝꯃ ꯃꯇꯨꯡꯗ ꯑꯞꯇꯨ 5 minutes ꯃꯥ ꯐꯣꯟꯗ ꯀꯧꯔꯛꯑꯦ ꯃꯥꯁꯤ ꯂꯥꯛꯑꯣꯅ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯥ ꯏꯆꯝ ꯆꯝꯅ ꯃꯥ ꯀꯩꯅꯣ ꯑꯃꯗ ꯉꯁꯥꯏꯒꯤ ꯀꯣꯜ ꯁꯦꯟꯇꯔ ꯑꯃ ꯊꯕꯛ ꯇꯧꯔꯒ ꯂꯩꯖꯕꯅꯦ ꯗꯦꯟ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯀꯦꯁꯦꯠꯇꯨ ꯍꯥꯡꯗꯣꯛꯄꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯦꯁꯦꯠꯇꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯐꯣꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥ ꯐꯥꯔꯦ ꯃꯥ ꯕꯨꯛ ꯇꯧꯔꯦ ꯃꯥ ꯍꯥꯏꯔꯦ ꯉꯁꯥꯏ ꯑꯁꯤ ꯁꯤꯗ ꯂꯩꯕ ꯃꯤꯅ ꯄꯤꯕꯅꯤ ꯃꯥ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯔꯦ ꯆꯠꯂꯨꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯣꯜ ꯅꯦꯒ꯭ꯔꯣ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯁꯌꯨꯁ ꯑꯗꯤ ꯉꯁꯥꯏꯒꯤ ꯈꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩ ꯈꯪꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩꯅ ꯗꯤꯅꯥꯏ ꯇꯧꯔꯛꯇꯣꯏꯁꯦ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯗꯤ ꯑꯆꯨꯝꯕ ꯁꯤꯅꯦꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯦꯒ꯭ꯔꯣꯁꯤꯡꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯨꯝꯕꯩ ꯖꯦꯜꯗ ꯂꯩꯔꯦ ꯀꯦꯁꯁꯦ ꯃꯊꯪ ꯆꯠꯊꯈꯤꯕꯅ ꯍꯥꯏ ꯀꯣꯔꯠ ꯌꯧꯋꯤ ꯃꯥꯒꯤ ꯀꯦꯁꯁꯦ ꯑꯀꯣꯝꯕꯗ ꯉꯁꯥꯏꯒꯤ ꯍꯥꯏꯈ꯭ꯔꯤꯕ ꯅꯦꯒ꯭ꯔꯣꯁꯤꯡ ꯐꯥꯖꯔꯨꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯁꯤꯒꯨꯝꯕ ꯌꯣꯜꯂꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯦꯅꯤ ꯁꯝꯅꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕꯒꯤ ꯑꯦꯅꯤ ꯀꯣꯁ ꯃꯔꯝ ꯑꯃ ꯃꯉꯣꯟꯗꯒꯤ ꯐꯪꯗꯦꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯕꯨ ꯃꯥ ꯉꯁꯥꯏꯒꯤ ꯃꯥ ꯃꯐꯝꯗꯨꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯒ ꯂꯩꯖꯕꯅꯦ ꯍꯥꯏꯕ ꯃꯥꯒꯤ ꯄꯥꯁ ꯂꯥꯏꯐꯇ ꯔꯦꯀꯣꯔꯠ ꯑꯃꯨꯛ ꯂꯩꯈꯤꯗꯕꯅꯤꯅ ꯃꯥꯗꯨ ꯉꯁꯥꯏꯒꯤ ꯆꯥꯔꯖꯁꯤ ꯊꯥꯒꯠꯂꯒ ꯇ꯭ꯔꯥꯏꯜ ꯇꯧꯔꯀꯥꯟꯗ ꯃꯥꯁꯤ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯥꯔꯦ ꯄꯨꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯊꯣꯛꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ
अदुबु लकीली अना मुंबई चटपदो स्वान तौदुना नै मेटै मजा मा स्वान सिल लेरे सी इज फ्रॉम अदुदु मफम दे पंजरा अदुदगी ने मफम दा हारक पदुदगी चंगसल लगा खोगी ऑर्गेनाइजेशन मुंबई दसले अदुदगी लॉयर ख हेयर तौरगा सी केसे हेल्प तौसिन हारगा माने हेल्प तौर केसो माने लोइसनगे नाउ अखोइदा लेरिबा नुपी सिंगसे मणिपुर दा लेरिबा नुपी सिंगसे अयामदा मोरे दगी इम्फाल लाकपा हाइबसे पोस्ट मफम मयाम म यामिमने माने यामिबा लाइबा साइगी स्टेप सिंगसे अदुबा नखै सिंगना नुपी मना मागी साइगी लेरमीबा पोट की इज्जत सिंगसे लोइना थादोगा एगी नंबर 4 जोलगा हिंगगे हाइबसे कना मी चामा फमो मखुत अंद थंगलो कनान थंगलो ओइबा but the condition am khak leni manung da if she may be the domestic violence victim or be a broken family or be a any kind of cause some leni ba khoina nupi sigi manam chi da ko manam da leidu na mane hingde da bane ai hingde da ai husband na ai domestic violence to bi re natraga ai husband se lei gidre isa sing ji khalga hingde ate ha bane na any maram ma thirak pada automatically mana badu ki poaching chak pada se atoba case manipur ki contest da more de gin imphal hem chapada ma se होय हापम चादब जगह खोगी प्राइवेट पार्ट को मान साइगी नो फोट हम चलका एथिक ओय याउखिबा साइगी बिजनेस टू द मासे मदनुम सीजन नद्रगदि अदुम मा लेबंग मक्तब मी मोइन ओरखिबदो बिजनेस टू दगी मागी थोलकबा कोर्स से मणिपुर दा अदुमगी थोलबा कोर्स म्याम मले अदुना एने थमनिंगबदा होजिकी मलेशिया दा होजिक थोइबा केस दा मादा डेथ सेंटेंस थोइ हाइदो इचे दुसु पनबिरे डेथ सेंटेंस से अखोय मणिपुर दा म्याम मा फारगसु खोइ दा ngasi phobada ngasai mi ma death sentence pi yai haibagi kenosi de khuje leite se dai bire adugi marak to aina marak to korum thasa uktai prem tai ko sikito yamna keno haitare khara masana masi willingly tawbe se willingly oina tawroge na tholokpodi leiba pot nate aduki just same experience to apply tawra kanda hujiki ब्रह्मचारी मियम संगीता शर्मा की केस से मासे 2013 की अक्टोबर 7 दनी माना मलेशिया लेन तौरसे स्वाइसी दुम ट्रक करी की दुम यंग नाउराबा मतमनी अदुगा प्लस मा दिल्ली दा कुइना सेटल तौर लेरब नुपीमनी अदुगा मलेशिया दा इन केस ड्रग ट्रैफिकिंग दा करिगुम फारगदी ड्रग ट्रैफिकिंग की केस से इन केस पनिशमेंट फंगद याम सेवियर ओयसे मासु सोइन खंगमने इन सुम खनबदा अदु ओरगदी मसी मसा खंगना पुगदरा नत्रग मसी मासु समहाउ मसी दा ट्रेप तो विरिब जाला कमाय exactly adu du magne na thamningi wo phonse adu na ngasai gi death sentence pigre hairiba court na tariba order do madu higher court amada akhoi gi man india government na akhoi gi mateng piraka na magi case se higher court amada amuk revision se mathau leiba aduga हाइरिबा नुपी मचा सिगी ऑल द मणिपुर पीपल्स पुनमकना अदि सपोर्ट तो बम दरकार लेबो हाइदि ngसाइगी लेरिबा केस तो आ मामागी ट्रायल तो बदु काई माइ तो कै दोबुनो हाइबु वी हैव नो नॉलेज बट द डेथ सेंटेंस तो हाइरिबा मतम तु अखोने फंगबनिना हायर अथॉरिटी मद मदुगी पोट टू रिविजन चल मतुम द कदाइ बुक चुमी और कदाइ बुक लाली हाइबसे नुपी दिगी सपोर्ट अखोइना support ama mental support and physical economical support अखोइना मथौ लेबा मफम दुना माना मतोम लेबदा ai कैदौरुदु ai hoi hoi har isi jagrage ai कैदौरुदु नो काइना खलगा माइ वखल द mental support लेम द मा हेन मस मैबी ओइबिया नत्रगना माना अखोइ मियावना mental support फंगन yes सिमा पम जो दे अचुबा हाइदे हारबकी अचुबा मपाम थोलपसु यायबा यामना पोतु सिदा लेरे पोतु दि मंगोन पीरिबा दंदि सिदि यामना strong ओइमन करेबा नाम स्ट्रॉन्ग ओइमन लेबा अदुगा लाइबा ट्रायल दु लाइबा मदुगी केस दा कदाइ करी हाइदि कना करी हाइदि कदाइ काइ तरो हाइदि नो का हाइबसी नौना हाइओ थु खनबा मथौ लेब्रा हना इन खल्ली सिसिमा थैंक यू प्रणता मथंग लाकपसे इचे सुबिता लाकसबताइ मसेगी मखा तारक खनबसे दु ब्रेक अमगे मतुंग लाकसबताइ इचे कमर्शियल ब्रेक अमगे मतुंग द इम्पैक्ट न्यूज मन हुनमी येंगबिरिबो म्याम पुन मुक्ता थुन पुदुन लाकसके इम्पैक्ट न्यूज मियंग तादुन लेबियो Diwali amasung ningol Chakobugi special discount pizari. ITC Limited ki premium clothing brand Wills Lifestyle gi thangmaiban mesnam lekai opposite house ground labor store da Diwali amasung ningol Chakobugi special discount pizari. Nupa amasung nupi ki formal casual amadi evening party wear yauna makhal khuding makki fizol sing fangbigani. Ngasi maglengsin biraksi Wills Lifestyle store thangmaiban mesnam lekai opposite house ground.
ब्रेक की मतुंग द येंगिरे पुनम पोम खन तराम नोकचरी चे सुबिता लाइब वाफम से मरोइना हुजिक स्वाइद थोप थोदो वाथोक सिंगदि नुपी सिंगदा एनी अखोई क्राइम थोप सिंगी से फील्ड विजिट चटपीदना मदुगी सब साबा हाइदि रिपोर्ट सिंग खोमदना खोतना तौबा से मयाम तौग्रे अखोई खंगजरे से सिगी केस से तंगाई फद्रदि फावबुदुनि कोइसे इसे चत्तयाति हाइबनते इसे चफम तो हाइबनचदि अइन हाइजनिंगसे मरोइना यामद्रबदा संगीता सिंगी मचिंदगी वाफम खरा हाइदि नंग कमाई तौगिबजानो अदुगा नंग नसाना याना पुबजाला नत्रगा कमाई माय फोंदोंग खरदि सोइन लेरंगने खली अदुगा नान 26 ता मागी क्वांटम पॉप पनिशमेंट से अनाउंस तौबरसु मासु वांधादना कप्तना मासु खरदि तवे रिएक्शन खरदि तवे स्वाइसे तसेंगना मा यानिंगना पुबजाला मा मसासु खंगदि खंगमनि ड्रग पुबैसे मलेशिया दा इन केस फारदि डेथ पेनाल्टी ने से मासु खंगमनि मासु लाइक हाइतबा मिदिनते याम तोइना मलेशिया हंगदा चतना खोतना तौरिमनि कई वखन फाउबीचे इन केस टाइम मतम भंगगदि वारी साननिंगबा करिम खरा खंगनिंगबा फाउबीब्रा कमाई फाउबीचे वखलोंदो फावे खबर से पाकान से मा असम लाइन पनिशमेंट सी डेथ पेनाल्टी पीरी सी कमाइना पीरे इनोना सुमनैना कांदा माय साइगी पुगिबगी कहानी मा ड्रग से स्माइ पुरमिसी तो फंगे हाय कांजदा सो पांदेबा पोट अमा ओइजरगा सो आइसो दुम आया मतम द सोजे क्या पनगंदे न पल्ले को अदो एक्सरे थाजलगा पोची पूरी नेबा माय मतंग मतंग एक्सरे लोट ऑफ फ्री चेकिंग मयामम तौरेबा अदैदुदा पोचे फंगद्रगा अदाइदुदा फागे हाइदि अदाइदु दुम फागे यारेबा दुदा फाद्रगा को माना सिदेगी चटखिबा कांदा मलेशिया द फारि जे करी प्लान लेगे सिमा सो कोई आई हे पाबा कांदा खल्लेबको अदगी पोटुसु प्रिंस हाइदुना पीबा बैग अमदा हापने ना हाइबेगी पोट अमसु यावरेबको अदा सिम्यामजे सुम्पा कांजिदा माना खंगना पुबा मानदबगी अदुम लेदना को ngasai prem tana su pangre example na more degi aina si jail da leiba nupi ma uneba ko haidi khoigi sigi kano sida nupi gi je central jail sida just 25 grams of heroin si mana khangna porak teba nupi amana asai sa do narabani ada leibani ma sida ngairamani gari noi khambam duda ai sa gi dak sim ta pubigo na hairaga kouta ma sam da mana para kana nupi si yamna kahani masu anabagi isagi nai haibi hida pubigo haimna kain khangdab do drug si ngasai gi si drug oirangani kholangani sukang khangda ma purala kanda akhoi gi khuding thabigi sida pha bane ba mamam cha si punna phai macha nupa ji ju BA ga loira kanda Tamenglong dei ni ko Tamairom degi adaga BA ga loira kan sida mama nangna kaithen more chapdo isu gata yauge hai kan sida e nangi bhara leiti habdegi mama na bangi gari im waira thau khara mama sin happy ra chatpane ba aduga macha nupa du su phara ga leiram duine ba adu khangdana kana tauba ko sugang khangda nakalam da aigi kari hani award pa isa duna aruba na ba manare ko adagidi pesa sok yam darka tare adugumba mi si thido akan sida nang na si puragadi nang si phangdoini aduga in if nang phaba taraga so ai leiri ani lokthokani ka hairaga tawraga tobusu adusu yaudaba na teba ko adu compel tobusu leire aduga manipur context adi akoigi transportation of drugs transportation of small arms si pot sida nupi se dum bom khangde kano khangde sida di nupi sing se just for some amount of money 5000 10000 da my life se sacrifice taro pugi pot se dum layeba ko ana sigi sangita gi matang se isda ngasai gi Malaysia da chalaga thigat pegi pot to madu 2013 da thokiba thodo amani ko ma se laikre aduga ngasi je 16 ne ai madugi case ai phajana yang kana khanghodre ba ko si tholok pa kan sai sida yam nungai ta ba phawi adu matam tu da akoi chigalam ba su yai ba ko natra adegi amuk ngasai gi prem ta da so ai na hangning ba se akoi ki aduk chawba death penalty gumba ke nipis da pirap ko matam da the government of India gi role and kanu si kem ta leita ba deportation to ba khot leidana some cases study handing taking to ba gi pot khara sudum leibraina khalleba ko atopa crime kari kara tawbuda si pot sida India gi si kem hoba thingdaba natra kaigumba henam bok changningai leitabra haibegi pot na aduna hojiki kenogi case si matang sida magi death sentence pirak pase khoi yamsu nungai te aduga yasu yaningde adu masi thigat ba khangning ba thigat ningom di phawri haibini thank you chesubita takhogen takhon laksaning buse maruina hojik se yes karigumba ekhoina masigi
सिन्नरिबा नुपी सिंगसी टारगेट तौरगा ड्रग ट्रैफिकिंग दा सिन्नरपगी मौंग से चप चाना लायोंग सी खंगे हरदी कमाई सिन्नबनो से हिस्ट्री एमदी फाकप मथौ तादोरिमनि सो दैट फ्यूचर दा सिगुम सिंग तौरप सिंग से कमाई थेंगननी सिगुम तौब सिंग सितगी कमाई ngakthoकनेना अखोइन मधु हिदाक थिरअदी खंगबमनि मथौ तादोरिमनि सोइदा तामोदा करी फावबि हाइदि संगीता की वर्सन संगीता की टेस्टोमनी दगी मसी सिंगसे लायोंग से खंगबदा खर मखैदि खंगबं ngungadaina खनबिब्रा कमाई खनबि होय समे अदु सोइदना खंगबजु ngamni अदा अइना हनिंगबो हाइदि हुजिकसु हाइबिग्रे को याम याम सिग मतंगदा नुपी सिंगसे हुजिक याम लाइन सिनबा अदगी हुजिक साइजनि कंडीशन मणिपुर दा नुपी सिंगसे मयुम कोइ मणिपुर की सनबिदि युम पुबै थबक से याम नुपी न तवे होय नुपा न सेन पसुलक यावी पसुलक तवे यावी नुपा ओक्तबा ngausanab singju yumdi masa masudi thakta yadi nupi singina yam masugi mapung awi daite se lawra lai adagi amu nupi na hekta laik lai su haitaba nupi mana sen tanba masa masu thara ba hono bai se yam wa ba thabak ne ba sum thabak sida kana kana mo kharana akoi asidi khulai ba organization singna ba usuna ba sudum yawi khang khang na ba ne bazaar manung de handbag ta nongoi poramba digi grenade poramba ada masih police na jong haitana haiba thawne suma mayam amasu layeba adubu delhi da kan beauty parlor to ba sangita ki case masih khoi ngarang hanju no thokiba nepal thokiba leba sumaina tai masih tasakna masih khangibra khangdebra khang tawrira adi khangagana kari maramgi mana sukam sathiba thawse adi haijini hoji malaysia da di phabu phagre gulf area swaida di drug ki batang di makhwang ba sa phumma map chang nung thomaga hat pa go kari ba sathi sathi ba thawsi yam tawe ba somna kan gi area adi malaysia aswaida gulf country malaysia somgi area adi thailand wen sai da mana sai hai yam thongla phan changchal lamgani masi ai toroge na khana tawbadi madi ban phatte ba adubu ngarang lakpa agency mayam gi news da maji prince ka chahi ma amarom khanare yam toina unare hebamdi yawe ba aduna masina tasengna mana masi toroge ai laibu yengage masida swaina toroge na khalibra natraga ai phadana upai lekta na toribra masidi sangita gi case ta gi su adum kra khangmang ngani adaga hikta ju habi gi mayam dani thokhiba thongna thengna gi ba thogdo ama mumbai da tawriba na pi sa ama torumba adigi somda drug pubagi sidi akhoi manipur da di mori de si purpose da di ngaltana thoeba masana hingna bu upai therak da line mai purpose yawi dum yawi adana sidi ai drug ki case mana ni pi sing target tor sina bisda di sangita dai ju kana ni wa ate ate mayam dai ju thegalaga masi kari mateng gani have kamai to to ai na masai da nuai ta base akhoi gi ni pi sing eta line season rani hena khalliba mioi ka kangbu do hoi moi gi wakhalon do akhoi ni pi sidi awang thak ta thambi ga da bani ana haida leiriba lamne ba adu pi bu drug puna bolom da adigi nongoi puna na ba adi bomb puna na bolom som season ra pasidi chumda bra na khalle ba adu ni pi du gi awa bu du yeng biraga mateng pami ga do da adu aran lami da sina basidi chumde na khali adana masidi khar kopsina thik mi gilare anang do kudong jaba loro kanda nupi sing du taseng na target to biraga awa pham gi keno se yam nungai te masi to gom thok to thabak ni haina phongluk tamo thank you loisalak pase khatang ten tak na प्रेरणता ने इचे ने फोंदोक पिबते मसीगी थवोंग सिंगसी मसी कमाइन तौदना मसी एफोइट कमाइन ngokthokani aduga mapi mapa haidi mama pa usuna mase kyam section bam oire se khara ten tak na thambipte प्रेरणता दगी हाना thambiptare बसिदा सेक्शन बाय बसे अखोइदा जिग्लाइदि सिदा साइगी मगन साइगी संगीता ना दिल्ली दा मागी पार्लर तौरे मनम से दिल्ली दा लेनिंग बगियो इनमोयबा से समना गना मणिपुर संक पिसल बकुलसा नेबा दिल्ली दा संक रगदी संक हजार मनल पचनी लवेबा बसाई केनो से सेन तानबम गी ओइबा केनो सिंसी मपान गुम दिल्ली गुम एनी कॉल सेंटर हम लेगा सो इगी थबक फंगनबगी केनो से लेबा मणिपुर दे होजि पैसा लबुक त लौ खाव बाहिरो मेसिद लो खाव गमने लौ खावबम लेतेबा कोइ सेंगना रकंदा थबक नुसोबम नोबम लेत्रमनिना हिंगदे आदमनिना हिंगनबगी लंबीदा संगीता सोइदना मपान सपो एरमगनीबा आइगी वखलना खनबा मतमदा मनमदे मामा मचा से तो खोत से लेनिंगिनी मागी सोसाइटी चाब थबसे हौजरिबनी को सिगी सोसाइटी नमफुदा मा दिल्ली दा अदुम लेरगा दुमगी लेरनि हाबि थाजते अतोपा मना होजिकी लेरिबा प्रिंस का सही संगीता गो लेनै हेबो फम से सिटी मणिपुर लेरिबा मपान लेरमनि नै हिंगनेबि दमकता मपान लेरिबनि इवन मपान दी मपान गी ओइबा फॉरेनर सिंगसी मोगी अकाउंट सी खोगी
इंडिया हांग यादवनी कमाई तौगे हाय कांसिदा मणिपुर की चली मी सिंगसिना माई कोपन अनि चले कांसिदा आईगी अकाउंट हांगो मतमदे एटीएम अनि पीगनीबा एटीएम अनि पीबा मतमदे आईगी एटीएम से ngसाईगी मपान लाकपा मी जो जोन गनीबा इना अद आईगी ममिंग दे लेजे एटीएम से मागी अमद्रम सटप याना नमने सिगी एटीएम सिगी अदि अकाउंट नंबर से पैसा पानी अनि पीना मम ससब याना नेबा अदु वंस अकाउंट नम हांगवी दमकता रुपा लिसिंग कुन एगिदा फंगनेबा नत्रगना परसेंटेज लौगनीबा आई अकाउंट दा अतोप फॉरेन दगी रुपा लाख कुन ला एं खलो हाइरिबा मी तुदेगी होंगवा चावबा तुदेगी अदुदेगी आईगी अकाउंट लाख कुन परसेंटेज लौबा बट हेंगसिना फनर कांद मतम दुददी आई एदम चतुनेबा इजी वे अतोप लाइन हिंगनबगी लंबी मसमना जेंगकपा नि अदुगा अतोप अमना ngसाईगी लेरिबा मपान लेरिबा कनसे इंडिया दिल्ली दा कैदा मुंबई दा मपान लेरिबा अतोप स्टेट लेरिबा सिंगसे खोइना मणिपुर हाइबा पोसिदे याम पिक एरिया म ओइबनिना मतिगि चनबे हाउजाउ करिनो अदि मी म थाजरे काइना खोइदि याम नुसिनन ट्रस्ट फनन थमे मपान लेरमिसना कराइ बो इन नुसिबर थाजरुबदुना आइगे थाजरुबदुना तगी प्रिंसना संगीता से थाजब मंगल मग मागी बिजनेस ओइना सिजनबो ओइरमगद्रा हाइबिगे वखलमा आइगे वखल सिंगसिंगना से अतोपा मन सिगे हाई अथॉरिटी हायर का देता साइगी मलेशिया द थुक पोची अकोई मणिपुर लेरिबा ऑल दिस एनजीओस सिंगसिगी अकोई दिसु वॉइस संगी लुइना मणिपुर गवर्नमेंट अकोई लेरिबा मणिपुर गवर्नमेंट सु अकोइना मागी संगीता गी दमकता अतोप हाई अथॉरिटी अमदा अपील तंगनबगी रिक्वेस्ट अम चंगेबा स्पेशली मरुइन अकोई मणिपुर लेरिबा जी कनो सिंगसी दि ऑर्गेनाइजेशन सिंगसी नुपी गइबा सुमाने पोट अमा लेइरेना इहो होगलनी इहो होगल तोखिबना अया मंगा तो अदुना संगीता की दमकता सेंगना हारा कांददा आइगी दमकता इन वे अमा थिनिंगबसी स्पेशली संगीताना डेथ सेंटेंस फंजिगदा संगीता की स्टेटमेंट हाना ताबम दरकार लोय संगीताना येस आइगी स्टेटमेंट सुदा यारे एना हाइब लेरगदी अखोन हेल्प तौरगजु हेल्पलेस ओइदुनेबा बट संगीताना एंगोंद पीरिबि इरान से यानिंगदे हारगदी मागी हाई अथॉरिटी कदाई बुक अखोइना सखिबा याबगे हाइबदो मलेशिया की चनरेबा कल्चर दो अदुगी हाई अथॉरिटी करम बनो हाइबसे अखोइना फाइनेंशियल मेंटली ममंग हाइजरिदुनेबा मधु मैम सपोर्ट तौरगा माबु कन्नब होनबा हाइबसे तंगाई फदबरा ओके जे बिता थोइबो थोकसी थोक्तनबा मतुंग तारकदा सेक्शन बा वाहिसी कमाइन थबिनिंगी से तेरखा तेंतंग थबि पेजे अखोइना ngसाईगी येंबे याबसे कनोसे ngसाईगी ट्रैफिकिंग ऑफ ड्रग ट्रैफिकिंग ऑफ ह्यूमन ट्रैफिकिंग स्मॉल आर्म ट्रैफिकिंग जे ख्वाइदगी बिजनेस तौबदा याम प्रॉफिटेबल ओइबा बिजनेस अमा ओइबनिना मसाइस्ता अखोइगी रैकेट हाई तारीख अचौब रैकेट अमा लेरकांदा मसीगी पोजे चथरकपनि अदुना ड्रग की ओइरो मियोइबगी ललोनबगी ओइरोको मसीगी रैकेट सिंगजे अखोइ मणिपुरदा थोकिबा कनो क्राइम मयामदसु दंडी फजना पीदबगी पोट अमसु लेको सी एंगल सिमा को येंबम दगा ताइ गवर्नमेंट साइलेंट तौरगा लेबे यारोय अखोइगी होम डिपार्टमेंट लेरी देन अखोइगी हाई कोर्ट किसु बार एसोसिएशन मणिपुर बार एसोसिएशन लानेट एडवोकेट अकंग हाई म्यामम लेरंगनी अदुगा संगीतागी केसा मोहना नहोंगना मसी नैनरा कांसिदा माकल होंगना करिगुम तसिंगना माना पुरमे हाई तासु डेथ पेनाल्टी सिदु कंट्री अयामना याददना लेबा पोट अमसु ओइरिबनेबा यूनाइटेड नेशन की बॉडी म्यामनासु डेथ पेनाल्टी से यारोय मर्डर गुम्बा रेप गैंग रेप एंड मर्डर गुम्बददी डेथ पेनाल्टी से ग्रांटेड यायेबको अदुगा ngasai drug lalon bado da lalon lambe gi damata death penalty pibasi yasu yade aduga maduna handhabasu oide haibe potse leba nakalamrom da akoi parents sing na su yamna masa masu singje thadok pakanda akoi taseng bagi de conflict on state ama oiba aduga yam wa ba akoi gi armed forces lesan na khodan tawriba wana mayam leiba singsidegi like tamhang khangda khota khara tamaka nei thabok phangdabi problem ju leibani na potential leiba nupi mayam amasi mapanda chakra kanda cho chobo gang khupu myanga ngasagi somehow moise link tawgibado aduna paisa su taningbegi potta leigiba ngakteगी वाफम जुन नतबदा सिगी अखोगी आइना थमजनिंग से अखोगी मणिपुर देगी थोखरिबा नुपी म्याम सिंग से सानरे अखोइने त मांग थाइ जगोइ दोरे त मांग थारि अदा कैन ब्यूटी पार्लर गुम्बा स्पा गुम्बा तबसे अतोप कंट्री की मी सिंगनसु यामना पाम हाई तारेको अखोगी सक माइ सिंगसिना तौरपदा अदुना सी पोट पोटेंशियल लेब नुपी म्याम सिंग कमाइना स्टेट गवर्नमेंट सोशल वेलफेयर डिपार्टमेंट लेदि तुमले यारोय मोइना को मोइजु थीब नैनबम चांगे अदु कमाइन कलहौदगदे हाइबदुमा सिमा दरका ताइ अदुगा असोना कंदा लेरिबा म्याम सिंगजे होजिकसे कोइ फिबम सिंगजे येंजलुरगा मलेशिया द सिंगापुर द लॉट्स ऑफ मणिपुरी वुमेन लेरि से कोइ ताग्रे 2008 अदुइ दुबोगुम थिगत पम संगनि तुमिनना पंगले
ꯂꯩꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯅꯤ ꯇꯥꯎ ꯍꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯀꯃꯥꯏꯅ ꯈꯔ ꯇꯦꯟꯇꯪ ꯊꯝꯕꯤꯕ ꯇꯥꯏ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯍꯥꯎ ꯇꯨ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯔꯦꯕꯨ ꯃꯁꯤꯗꯤ ꯃꯤ ꯑꯃ ꯍꯥꯠꯄꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯗ꯭ꯔꯒ ꯍꯥꯏꯁꯤꯅ ꯃꯥꯡꯍꯜꯂꯤꯁꯦ ꯁꯣꯁꯥꯏꯇꯤ ꯑꯃꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗ ꯌꯥꯔꯤꯉꯩꯗꯤ ꯌꯥꯎꯁꯟꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯍꯧꯖꯤꯛ ꯍꯥꯏꯁꯤꯗꯤ ꯃꯣꯏꯗꯨ ꯌꯥꯎꯒꯦꯅ ꯑꯩ ꯗ꯭ꯔꯒꯇ ꯃꯤ ꯀꯅꯥꯃꯇꯅ ꯑꯩ ꯁꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯂꯩꯕ ꯉꯝꯗꯦꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯁꯤꯗ ꯇꯥꯈꯤꯗꯅꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯃꯣꯅꯤꯇꯔ ꯇꯧꯕ ꯁꯤꯒꯨꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯇꯥꯈꯣꯒꯦꯟ ꯏꯆꯦ ꯁꯨꯕꯤꯇꯥ ꯄ꯭ꯔꯦꯝꯂꯇꯥ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯂꯥꯛꯄꯤꯔꯒ ꯈꯟꯅꯅꯔꯤꯕꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯄꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯇꯟꯖꯥ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗꯨ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯀꯤꯗꯃꯛ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ